ꯅꯨꯃꯤꯠꯁꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯅꯣꯏ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗꯨ ꯃꯐꯝꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯍꯥꯏꯌꯦꯕ ꯑꯩꯁꯨ ꯉꯁꯥꯏ ꯂꯝꯕꯤꯗꯩ ꯇꯥꯏꯌꯦ ꯃꯐꯝꯁꯦ ꯌꯥꯝꯅ ꯑꯗꯨꯅꯤ ꯐꯠꯇꯦꯅ ꯑꯗꯨꯝ ꯀꯪꯕ ꯈꯣꯠꯅꯕ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯇꯧꯋꯦꯕ ꯌꯥꯔꯁꯦ ꯑꯗꯨꯝ ꯋꯥꯔꯤꯗꯨ ꯑꯗꯨꯕꯨ ꯂꯝ ꯊꯣꯛꯄꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨ ꯍꯣꯔꯦꯟ ꯆꯥꯔꯒ ꯀꯥꯟꯗꯅꯦ ꯊꯥꯗꯣꯛꯑꯒ ꯂꯣꯏꯔꯦꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯁꯔꯨꯛ Yarda. Nupa na kaya to ꯊꯥꯏꯅꯕ ꯃꯐꯝꯅꯤꯅꯦ ꯃꯃꯥ ꯃꯆꯥꯁꯨ ꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯔꯕꯅꯤꯅꯦ ꯃꯃꯥꯡꯗꯨ ꯑꯗꯨꯝꯕ ꯇꯥꯏꯌꯦ ꯁꯥꯁꯦ ꯍꯥꯎꯏ ꯍꯥꯎꯏ ꯅꯣꯏꯅ ꯐꯥꯎ ꯇꯧꯕꯁꯦ ꯑꯩ ꯀꯣꯛꯇ ꯊꯥ ꯑꯁ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ wakil na orang ni. ꯅꯪ ꯋꯥꯈꯜ ꯂꯩꯔꯝꯃꯤ ꯉꯁꯤ ꯌꯦꯟꯁꯥꯡ ꯍꯥꯎꯕ꯭ꯔꯣꯅꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯋꯥꯈꯜ ꯃꯗꯨꯁꯨ ꯈꯜꯂꯝꯕꯗꯁꯨ ꯌꯥꯏꯗ ꯅꯨꯡꯁꯤꯠꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤꯅꯤꯗ Ang mga pangkanta kan dia kita pandi kita ngai na hawa. ꯍꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯏꯇꯥꯎ ꯀꯅꯥꯅꯣꯝ ꯆꯠꯈ꯭ꯔꯦ ꯑꯁ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯏꯇꯥꯎ ꯅꯪꯅ ꯑꯗꯨꯝ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯑꯁꯦꯡꯕꯩ ꯏꯇꯥꯎ kananom ꯆꯠꯈ꯭ꯔꯕ ꯁꯤꯗ Alam mo ida, nang wakil na orang ni na. ꯑꯩꯈꯣꯏ ꯑꯣꯏꯅ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯦꯗꯅ ꯑꯁꯦꯡꯕꯩꯗꯤ ꯏꯇꯥꯎ ꯑꯩꯅ ꯑꯩꯁꯦ ꯊꯥꯗꯣꯛꯄ ꯀꯅꯥꯅꯣꯝꯗꯤ ꯆꯠꯈ꯭ꯔꯕꯅꯤꯗ ꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯤꯕ ꯀꯩꯝ ꯈꯟꯖꯤꯜꯂꯒꯅꯨ ꯏꯇꯥꯎ ꯀꯩꯁꯨ ꯏꯟꯖꯥꯡꯗꯨꯁꯨ ꯂꯣꯏꯔꯦꯅꯦ ꯊꯣꯡꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯁꯤꯅꯣ ꯆꯥꯕ ꯍꯧꯔꯁꯤꯔꯣ ꯑꯁ ꯏꯇꯥꯎ ꯑꯩ ꯑꯗꯨ ꯆꯥꯛ ꯌꯦꯟꯁꯥꯡꯒꯤ ꯃꯆꯨꯗꯤ ꯑꯗꯨꯝ ꯌꯥꯔꯝꯒꯗ꯭ꯔꯥ ꯌꯥꯏ 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 ꯃꯆꯨꯗꯤ ꯑꯗꯨꯝ ꯐꯖꯔꯦ kananom libre ita ꯑꯁ ꯑꯁꯦꯡꯕꯩꯗꯤ ꯏꯇꯥꯎ ꯑꯩ kananom ꯈꯪꯗꯕ ꯈꯪꯕ꯭ꯔꯦ ꯈꯪꯕ ꯅꯠꯇ ꯋꯥꯈꯜꯁꯤ ꯑꯁꯦꯡꯕꯩꯗꯤ ꯇꯨꯡꯗ ꯂꯦꯞꯄ ꯏꯇꯥꯎ ꯚꯥꯏ ꯀꯩꯗꯧꯔꯤꯅꯣ ꯏꯇꯥꯎ ꯑꯁꯦꯡꯕꯩꯗꯤ ꯏꯇꯥꯎ ꯇꯨꯡꯗ ꯑꯩ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ kananom ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯑꯃꯨꯕꯒꯤ ꯑꯁꯦꯡꯕꯩꯗꯤ ꯅꯪꯅ ꯁꯨꯝ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯇꯧꯔꯛꯇꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯇꯧꯔꯤꯁꯦ ꯆꯥꯛ ꯆꯥꯊꯣꯛꯁꯤꯔ ꯆꯠꯊꯣꯛꯑꯁꯤ ꯇꯧꯁꯤ ꯏꯇꯥꯎ ꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯤꯗꯤ ꯃꯩ 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 ꯎꯗꯤ ꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯉꯝꯃꯦ ꯑꯁ ꯂꯦꯛꯈ꯭ꯔꯦ ꯌꯥꯝꯅ Gaya rin. ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ ꯆꯠꯅꯕ ꯇꯧꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯁꯤ ꯂꯥꯛꯑꯣ Masala na lang program. ꯃꯨꯊꯠꯂꯝꯗ꯭ꯔꯁꯨ ꯌꯥꯔꯦ Hoy, chak isa ako.